Manipur Top Channel gi maikei digi ngase ayu phone ki ba tongan tongan ba Manipuri si phone sing digi maru oiba I pauk sing khonga charaga Manipur Top Channel gi maikei digi meyam da share tawzugi ahanbada laisang gi campus ta san asemba langsilamde jiribam gi manung chanba Zakurador part 2 da leiba Shiva Mandir amagi campus ta semdoklaba san amagi saru khara langsilambagi mayokta jiribam gi PS ta wakatkre Thaudo asi thasigi kungani thu de thokibani hairaduna mafam asigi tongan yoi mangana ngarang jiribam gi SP da ai bisirol ama pisinduna wakatkre wakat aduda thawong adu mafam aduda kanglup masil gi marakta nungsina handana ba satharamba thawong oigani hairaduna masida sienaba miyoi sing thidok piduna makoi gi mathakta lokhatpham thokpa thabak sing lokhat piyu amasum matungda asiguma thaudo asi hanna thoan bigano haijakibani hairi Amasumato Papawamana, Saikom, Mirabai Sanuna, India Olympic Powari, the silver medal Fangduna, weightlifting Anoba, Lamai Hangdokre. Prime Minister, Governor, Minister Amadi make a Kiadagi Tagatpa Fongdoragli, Amasum, Saikom Mirabai Sanuga, Lonana, Zudoka, Sushilaga Puna, video footage clip Ama, Mabanigi, Warol Karamayam, the Tambirei, Mayam Siki video, Simiam Ming Taminasi. Mayam, good evening. Mayam Mirabai. Ado ay sanaba lehorajo ay gona kenta nuai tabalite matung gudum phadana hona ge jo duga akhoi gi Manipur gi natana mayam gi Mirabai na akhoi mayam gi mainga pirak pa duga mayam na pibirak pa bor nuksina pibirak pa do adu Mirabai na gi medal silauraga ay medal pai phang jo matang de ay jo lobong amna kan hona ge ayo medal je na hangai ay na pai ko medal jinga mana de pura kinum to hi yam lumme se hoi to adu mayam da jo koi thank you mayam na nusina bor pibirak podo adugi mai aina phang da sumana phang ba chap mane koi ni gi adu koi ni gi tang na te mayam loi ma ki hai tare pura ado yo maning jusu Thank you, Mayam Nai Gidamakta, Isol Kuramba, di Manipur gi akoi manga Gidamakta, Mayam na Isol Kuram Biduna, Nasidi, medal si Lobungambo, Ojere, to Mayam Boyna, hiding I letana Tagachari. Thank you so much. Juga Mirabai su Mayam na support of Vido, Dum Matangi Lakaduribo Olympic to Singa si silver lore na Matanga Golo, Wungam Nava Mayam na wish to Viramo to Kuju kan honage yaipare Manipuri mana yaipare Makasa Tharakpo na to Papawamana Moiba positive oiduna ICU the like nari NACN IME General Secretary TS Moiba COVID-19 positive over Tang Kibagalonana Masagi blood oxygen level name Tharakpagi Dimapur labor referral hospital gi ICU the like Naraga lady Press the Pomo Pao Sigi Matung in a mark how he was a gold sunumita NNPG gi Mihut Singa Mipam Amapang Tokluraga Hebron the labor NACN headquarter Halaknaba helicopter Tonglam died the COVID test over the positive where Matina Kiban had it positive over Tinabadigi Mark Budima put the labor referral hospital Pukatuna laying Sataduna like Lakibani Tungda ngasi nungtilpung marirom tarakpada maki blood oxygen level name tarakpadagi hospital asigi ICU da pusinduna matam khara laying satakibani haidi tes muibana hospital asida laying duna laikibadagi hospital asibu Nagaland police amade Central Armed Forces singna akan mamong na 16 tharang lokhatkre haidi Adumanama Masagi say Marfugotre Surabati Muiba House Oriba Piba Masigi Matanga NACN IMG Mechanic House Power official of Wapam Amata Fondo Palay 3 Hensu Pausna Pali Atopa Pawamana Pamnai Basingna Mayumda Har Paishin Kibana Lomi Singna Pangbangam Lomilo Kum Masigi House Power Oriba Nungzugi Piba Masida Lomi Singna Wana Honaduna Low Pana Rabasu Matam Sana Saigadaba Har Uriana Singba Minister MLA Amadi Hamnaiba Kayana Mayum the Paishinduna Tamnaki Badagi Asingba Lomi Singna Har Pangbangamdre Haina Manipur Lomi Lumna Fondorakli Manipur Lomi Luki Secretary Hais Ibobi Singana Fondoraki Badi Agriculture Minister O Lukoi Singana
har watna lei hairaga lomi sing matam sana phangba ngamdre agriculture loisangda khara yelambadu toknakhre adubu saidaba madi sizinadaba yadabanina lomi sing atangba mamal leiduna sizinari election maya oibana MLA sing amadi angam mathau kayana mayumda har paisinduna thamnakhibadigi har phangdabi awabasi oirakhibane maramaduna chief minister amadi mari lenabasingna athubada yengsinduna lomi singi darkar oibasing adu fangnaba hotnabiyu hainasu makhatana phongdorakli makha satharakpoin state sigi wangmada thopa atenba paw khara memna pijage Maharashtra da isaw masum laiba ningkhai bisingda miyoi samaga marfugumdoi shikre Maharashtra gi samudra mapanda laiba district singda hawkhiba numit kharani leptana nong su tharakhibadagi isaw sing amasum laibak ningkhai bisingna building lising kya amasum lambi sing mangta kanduna khungang pumba ising thungkre amasum yamdrabada miyoi humdraga taruk shikre amasum marfugamapan sokre State government miyoi humdraga taruk shire amasum kuntra thiba khangdri haikhrabasu relief and rehabilitation minister Bijoy Wadetierna punna miyoi samaga kuntraga nipan shikre amasum yangkhai mapan thiba khangdri khudong thiba mar aduda hingduna leramba yabasing aroiba asaga loinana phangnaba thinari Parks and Rescue amasum relief operations athakre amasum miyoi lising maudra rom khudong thiba mafam singdagi puthokna kre hainasu report tauri atopa pawmana nupi masa rep ta wa hatpa miyoi ama sibigi serak pinaba wayel takhre Madhya Pradesh ta sahi shudribi nupi masa amabu sahi aniromgi mamang rep ta raba matungda hat khibagi dama sagarda leba court amana masagi sai kungamari shururaba nupa amabu ngasi irai numita sibigi serak pinabagi wayel takhre Protection of Children Against Sexual Offense Proxo Act makhara linkhatpa Special Court ki judge aduna nupi masadu hatpagidamak Indian Penal Code IPC gi mari lainaba section gi makhada convicts Berendra Adibasibu Shibigi Sarak P Kibagi Wayel P Kre Haina Public Prosecutor Anil Kumar Katarena Haiki Masigi Sumatakta Court aduna nupi masa adu phabagidama IPC gi makhada convict aduda sahi taret ki sarak amasung atopa miyo amagi mohut sinduna sahi shudribi nupi masado puthorakpagidama ahenba sahi taragi sarak pikhi Court aduna nupi masado rep tawbagidama convict adu proxo eki mari leinaba section singi makhada mapunsi chupagi jail gi sarak su pikhi luhongbugi tharam ama yawrubadigi mayumda halakhibi nupi masado bu Birendra Adibasina English singi taraga mapan gi April gi mapanda kidnap tawki Maana nupi masadu bu achikma mapam amada puthoki rep tawki amasum hatki haina public prosecutor aduna haiki haina spouse phongdorakli atopa leibaktiba pawmana LPG cylinder pokhaibada angang mari yauna miyoi mapan sikre Gujarat ki Ahmedabad city ki mapana kamagi manungda LPG cylinder amadagi leak oirakhiba gas na pokhai halakpa amasum mai sakpa sikhiba mai sakhibadigi angang mari amasum atopa miyoi manga sikre haina police officer amana ngasi phongtokre cylinder pokhaibagi thawdo July 19 gi numidangna thokibani labor sing amasum makhoigi imungi miyoi sing puna miyoi nipan laikat narakpada hawkiba numit kharani da sikhi aduga atopa miyoi ama ngasi sikhi makhoi punama Madhya Pradesh tagini laikat narakpada miyoi ahum sagol sunumita sikhi atopa miyoi manga amana ngarang irai numita sikhi miyoi amana ngasi thangjagi yukta sikhi haina maknasu report tokhe Makhasa tharakpoina state sigi wangbra thokpa pawkhura memla pijage pipeline leak oibadagi labukta thaw sensinkhre ONGC gi sungdoktriba thaw puba pipeline ama leak oirakpadagi labukta thaw sensilakhibaga loinana Sivasagar district ki Nazira subdivision ki manung sanba Borpathar village ta leiba Oil and Natural Gas Corporation ONGC plan ka naknaba khunja sing pakhatnare hari sourcing ki matung ina hu chenba sungdoktriba thaw khungang adugi labuk singda leptana sensilakli pipeline adu sogol sunumita leak oikhibani amasu madudagi tholakhiba sungdoktriba thaw sing Borpathar da leiba labuk singda sai thoraktuna khodong thiningai oiba phibam ama lakle haina su phongdorakhe atopa pawamana Pakistan da yumba labi nupiga Aronba Mari thamluba Nupa ama Manaton Mana Kakthakhre yamna tangna thokpa thakdoksingi manungda ama oina Pakistan gi Punjab province da Nupa ama mayum palabi nupi amaga Aronba Mari leinarambagi dama
nupi adugi mapuroibana Manaton Mana Kakthakhre hospital pukhatuna laikanakhre haina police ki mekeri ki phungdorakli police ki report ki matungina thaudo asi Lahore ki kilometer sahum go humdraga manga rom salaga leiba Muzaffargarh khungangda hokiba sakol se numita thokibane thaudok tu da soklaba miye du khungang adudagi Muhammad Atram kauba miye amani haiba khangmangamkhre thaudo sida maruina sinariba Abdul Qayyumna mahaki loinabiga Atramga Aronba Mari leinaramba yai haina singnaki magna singnaribado asumba oiramba yabigi khudam khara phanglaba matung sogol sunumita Qayyumna mamanaba kharaga loinana Atrambu lambidagi phaduna puraga mi tadaba mafam amada puduna thamki madugi matung Qayyumna Atramgi Manaton Mana Kakthakhre matung mafamduda langthoktuna thamnamkhibani haki amaromda Qayyum masanasu thaudodu mahakna satakibani haina police ta phongdokpaga loinana sangjarakre ma haujuk police custody da lairi haina phongdorakli atopa paw amana railway minister Asini gi personal assistant Sharaga general manager da phone call toramba Delhi ki Nupa ama fare railway ministry gi officer amana phongdorakpada call torakpadu da mahakna masamak minister of railways Aswini PA ni haina saktak sakhi amasum company amagi favor tawbina bahiraki wapum asiga lonena mahakna transfer khara pangthokpina bahiraki Nupa asin aroibada maki wapum singa si khudakta pangthokpina basu hairaki haina palli atopa pawamana Karnataka ki police officer Mari ki mayukta complaint tokre interim decoration gi business tawba matai manau amadagi ki halaga sel lawkhibaga Mari leinana lady inspector ama amasum atai police officer ahumgi mayukta anti corruption bureau ACB da complaint ama thangalakhibaga loinana ACB na thijinbagi thapak hokre investigation report adu ACB na July 23 ta commissioner of police Kamal Pantanad Summit Tarabiye case aduda CEN police station da attached to police inspector Neruka sub inspector Singh Nabin Ganesh constable khanduna accusing wari makhoi de siriba moraldi complainant amadi maki loinabida lupa lakh ani pinaba demand tawki amasum sel pidrabadi matai mana osi jail la thamgani haina makhoi ne kian hi haibasini haina thangja numita ACB gi officer aman phongdorakli complainant BB Shudip amasum maki loinabi Swetha Singhabu makhoida sinnaba thabak loisindana makhoigi client gi lupa lakh manga laukibigi sar singalonana July 13 sub inspector Ganesh na police station adura kokhi inspector Renuka na makhoibu maki chamber da kokhi amasum matai manau asibu phagani haina kianki madugi matugda sub inspector Nabin na makhoibu maki chamber da kokhi amasum karigumba makhoi police station dagi haning labadi makhoi na police da lupa lakh 10 pigadabani haina matai manau asida khanki complainant Sudip na lupa lakh 10 puki mahakna client aduda lupa lakh 5 piki amasum sub inspector Nabin da manaba senpham piki awat pa senpham thuna pithokadabani haina matai manau asibu ki hanki haina spalli amasung Mathangi numita Sudip na police station satuna accusing asida mahak award pa senphamdu lang bangamdre haina tamki maduda mahak pu accusing asina phataba kya lakani haina kianki sub inspector Nabina mangonda sel demand tawduna phone tawba horaki July 1 Sudip na ACB da complaint ama thangatki haina spalli amasum pawsi makha sathajarakpo ne international news column digi mayam de headlines thamjaramge Lockdown gi mayukta masing yamlaba miyoi singna Sydney da khongjang sangsinkhre atopa state singdasu sangsinnaba sem sakre atopa pawamana Myanmar jail da phadok singna pendaba phongdok tuna khongjang sangsinkhre Myanmar gi jail da authority singna COVID-19 ga mari lainana paikhalakpa paikhathom thokpa thabak thoram amata paikhatre haina jail gi phadok singna phongdorakhibaga loinana makhoibu jail da adumak Shirakrasanu haibagi mawongda thamle haina pienaba phongdokhibaga loinana authority gi thawong adubu pienaba phongdoktuna jail manungda phadoksingna khongjang sangsinkhre haina media report singna phongdoknarakli atopa pawamana China na US citizen kharagi mathakta athingba thamjinkhre US advisory na Hong Kong gi ningkha tambaga mari leinana
ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃꯗꯤ ꯍꯣꯡ ꯀꯣꯡꯒꯤ ꯅꯤꯡꯈꯥ ꯇꯝꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯅꯕ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯕꯩꯖꯤꯡꯅ ꯑꯃꯦꯔꯤꯀꯟ ꯁꯤꯇꯤꯖꯟ 8ꯀꯤ ꯃꯊꯛꯇ ꯑꯊꯤꯡꯕꯁꯤꯡ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯐꯒꯥꯟꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯈꯤ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯔꯐ ꯘꯅꯤ ꯍꯥꯟꯅ ꯃꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯇꯥꯂꯤꯕꯥꯟ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯚꯤꯌꯦꯠꯅꯥꯝꯒꯤ ꯀꯣꯅꯨꯡ ꯂꯣꯛꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯤꯂꯤꯄꯤꯟꯁꯇ ꯃꯦꯒꯅꯤꯆꯨꯠ 6.7 ꯌꯧꯅ ꯌꯨꯍꯥ ꯍꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯩꯅꯥꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯅꯤꯔꯛ ꯁꯨꯕ ꯐꯦꯖꯀꯤ ꯑꯣꯏꯅ COVID-19 ꯍꯧꯔꯛꯐꯝꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕꯁꯤꯗ ꯆꯩꯅꯥꯒꯤ ꯌꯥꯎꯅ ꯃꯦꯝꯕꯔ ꯁ꯭ꯇꯦꯠꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯇꯛꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯕꯩꯖꯤꯡꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯗꯨꯕꯨꯁꯨ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯍꯥꯏꯅ ꯄꯜꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 190 ꯁꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯒꯤ ꯂꯝ ꯁꯔꯨꯛꯇ ꯑꯥꯎꯠꯄꯣꯁꯠ ꯁꯥꯖꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁ ꯀꯌꯥꯅ ꯑꯣꯀꯨꯄꯥꯏꯗ ꯋꯦꯁ ꯕꯦꯡꯛꯇ ꯂꯩꯕ ꯕꯦꯇꯥ ꯈꯨꯡꯒꯪꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕ ꯏꯖꯔꯦꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁ 190 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯇꯦꯟꯕ ꯄꯥꯎ ꯈꯔ ꯍꯥꯞꯆꯒꯦ꯫ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯥꯔꯛꯁꯤꯠ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯪꯂꯒꯅꯤ꯫ ꯉꯁꯤ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ 12 ꯀ꯭ꯂꯥꯁꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯔꯤꯖꯤꯅꯦꯜ ꯃꯥꯔꯛꯁꯤꯠ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯥꯔꯛꯁꯤꯠꯀꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯐꯪꯒꯅꯤ꯫ ꯃꯥꯔꯛꯁꯤꯠꯀꯤ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯄꯥꯁ ꯇꯧꯔꯕ ꯃꯍꯩꯔꯣꯏ ꯈꯛꯇꯃꯛ ꯏꯁꯨ ꯇꯧꯒꯅꯤ꯫ ꯃꯥꯔꯛꯁꯤꯠꯀꯤ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯒꯤꯗꯃꯛ ꯊꯥ ꯑꯁꯤꯒꯤ 29ꯗꯒꯤ ꯑꯥꯒꯁꯠ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝꯒꯤ ꯃꯃꯜ ꯂꯨꯄꯥ 100 ꯑꯃꯁꯨꯡ ꯂꯨꯄꯥ 700ꯀꯤ ꯐꯤ ꯊꯤꯔꯒ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝꯁꯤꯡ ꯐꯪꯒꯅꯤ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯁꯕꯃꯤꯁꯟ ꯇꯧꯕꯒ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯔꯛꯁꯤꯠꯀꯤ ꯄ꯭ꯔꯣꯕꯤꯟꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯗꯨ ꯏꯁꯨ ꯇꯧꯒꯅꯤ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯄ꯭ꯔꯣꯕꯤꯟꯁꯤꯌꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯕ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯨ ꯇꯧꯒꯅꯤ꯫ ꯄ꯭ꯔꯣꯕꯤꯟꯁꯤꯌꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝꯁꯤꯡ ꯑꯗꯨ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝꯒꯤ ꯃꯃꯜ ꯂꯨꯄꯥ 100ꯒꯤ ꯃꯊꯛꯇ ꯂꯨꯄꯥ 900 ꯊꯤꯔꯒ ꯂꯧꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯅꯣꯔꯃꯦꯜꯒꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 700ꯀꯤ ꯐꯤ ꯄꯤꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯑꯦꯁꯦꯁꯃꯦꯟꯠ ꯃꯥꯔꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯂꯩꯔꯒꯗꯤ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯀꯥꯎꯟꯁꯤꯜꯅ ꯏꯁꯨ ꯇꯧꯕ ꯑꯣꯔꯤꯖꯤꯅꯦꯜ ꯃꯥꯔꯛ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅ ꯅꯣꯇꯤꯁ ꯑꯃ ꯏꯁꯨ ꯇꯧꯔꯒꯅꯤ꯫ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯥꯔꯛꯁꯤꯠꯀꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯗ ꯑꯁꯣꯏꯕꯁꯤꯡ ꯌꯥꯎꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯆꯨꯝꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯥꯔꯛꯁꯤꯠ ꯏꯁꯨ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯄꯥꯔꯒ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯀꯥꯎꯟꯁꯤꯜꯒꯤ ꯆꯥꯔꯖ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯏꯕ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ PM ꯀꯦꯌꯔ ꯐꯟꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯗ PSA ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ 919 ꯂꯤꯡꯈꯠꯅꯕ ꯁꯦꯡꯁꯟ ꯇꯧꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ PSA ꯄ꯭ꯂꯥꯟ 162 ꯏꯟꯁꯇꯣꯜ ꯇꯧꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 201.89ꯁꯨ ꯀꯥꯏꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯄꯜꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯟꯇꯦꯟ ꯑꯃꯅ ꯁꯥꯁꯤꯟꯅꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯥꯁꯤꯟꯅꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯂꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯥꯒꯠꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝꯅ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 18ꯗ ꯐꯥꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯃꯃꯤꯡ ꯍꯩꯁꯅꯥꯝ ꯖꯦꯝꯁ ꯁꯤꯡꯍ ꯆꯍꯤ 30 ꯑꯄꯣꯛꯄ ꯍꯩꯁꯅꯥꯝ ꯀꯨꯃꯥꯔ ꯀꯧꯏ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯈꯤꯕ FIR ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯑꯃꯒ SIM ꯀꯥꯔꯗ ꯑꯃꯒ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤꯁꯤ ꯍꯥꯏꯕꯗꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 25 ꯉꯁꯤ ꯑꯁꯤꯗ MC ꯃꯦꯔꯤ ꯀꯣꯝꯒꯤ ꯃꯍꯥꯛꯀꯤ ꯄꯨꯡ 1:30ꯗ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ
ꯃꯍꯥꯛꯀꯤꯗꯃꯛꯇ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯏꯄꯥꯎꯁꯤꯡ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯊꯦꯡꯛ ꯌꯨ